Kuki terrorist-singni Chingnabasingna MS Manson Nameirakpamgi staff Faduna Pukhraga Ransom Tallakhre Pawasi Paunilkhon Pausiedagi Lokhatsavane Jiribamgi JT Road ki Sani Mandir Manakta Laiba MS Manson Nameirakpamda Thabak Suba Yauba Miyoy ama Kuki terrorist-singna lupa lakh taraga mangagi ransom da fakhre aire Thogdok asigi matangda press na fangba pawgi matungin na Thogdok asi haukiba thangjagi ahing pung taraga ni 2 minute kuntra rom tarakba duaida masak khangdaba Kuki Militangsing oigani haina singnaba miyoy singna MS Manson Nameirakpamgi worksite ta changlaglaga makoibu JT Road ke choto bera maikai tamna thinnaba hairakhe Famasagi gari driver oiba Assamdagi Narahari Barman Sahi Nifuga Mathoi Apokpa Ramachandra Barmanga loinana West Bengal dagi HDD Machingi operator oiba Vishnu Barman Sahi Kuntraga Humdoi Apokpa Sudhir Chandra Barman Yauna Makoibu Thinna Bahairakpadagi Mafam adudagi kilometer mangarom chalaba matung Gari adu khamanduna Vishnu Barman bu Makoiga loinana lehelauke Aduga Narahari Barman amade Gari adugagi ransom oina lakh taraga manga pinanaba talakhibani haire Kuki Militangsingna Tamnapokpida Nongmei Kapsillaktuna Landasillakhre Pawasi Kangleipaki Maneirakpam dagi Lokhatsavane Ngasi numidang pung 8 lom taba matamda Kuki Militangsingna Imphal East District King Lamlai Kendragi Yainganpokpi Police ki manungsa na lairiba Santi Khongban amadi Tamnapokpida Nongmei Kapsillaktuna Landasillakhre Kuki Militangsingna Yainganpokpi maningsingda lairiba Uyung makhongai na khangnariba mafam asidagi Kuki Militangsingna ahanbada Nongmei round kunlom kapsinduna landarakhe masigi matungda ngaihak kanaraga automatic rifle na chingba sizinaduna Tamnapokpi amadi Santi Khongbal mitai khul animakta Nongmei Kapsillakhre Nongmei Kapsillakpaduda hairiba khulsing asi ngak senbagi thabak tawriba security force ki kangbuna miyam soktanaba section thaurangi thabak lokhatpaga loinana handuna Kuki Militangsinggi maikaida Nongmei round khara kapkhi haire haujiksu makhatana Kuki Militangsingna matat oina Nongmei Kapsillakpagi thabak ase numidang pung 8 ka minute kuntra fauba satharakhi haire